Hello guys, ngasi su mayam gi damakta khogi katam bini hare bot se aseng mani ko se magi matang dani khoina ngasi pura ga lakchare video si what is kamai to ga do mayam puna tamina si mayam puna khangmina si Lara hari banu bi macha sa chai tara mari ta subda ngai re bani magi winter holiday chathari matam amasu oiri aduga maje thenga thenga phawba tum da bagi haina bi amasu lei adudana nungthang da matam lena na bahaidana online game adumak thiba tawi mase adusu game sing do ahing da sana ga da sumaina nong masu game sum thiba sida mana game ama phangi horror game aming sina bad game kowe mana bad game hariba game se thengnare mana mamang da su games gi matang da amuk phawba taba natribani aduna game je sananingba amasu phawri ni ba masadu da games gi role sing do ball letter dali rule sing duki makha da su asumna thari karigumba game se sanaba hawraga loisandaba thok labadi sanari ba mi do ponsi chupagi thawai amana tamnaraga leigani haidana hairi thawai dugi maming do katam bini hakawe dun hairi masa magi mama pa tung ki bisingaire mane hek magi mama pa jek tung ki khangbaga magi ka du ki thong do loina thingjallaga rules ki matung inna mase dress off oiraga bathroom da changaga bathtub to ising thajin bhau makha tarak step ki matung ina lighting do loina off toraga bathtub to da kakalaga pham aduga Japanese ki mantra ama sole adu sona masado tap adu da gitarak liba ising duda amu umuk chu cholhal liba ngak masam do cholhalaga loira phawda bathroom adu da makhol gumba amata su ta deb lunena kana gumba ama lei haibagi feel su taw deb kaimta taw da badu da mana game sa phagini oiroi da bani adana khallaga mamit pangthok ke hek taw basida kana gumba ama bathroom adu da changak bagi makhol se tarak pani tapam badagi makhol du su sum hawgala ini ko matam du da sagai bak firol set pinupi ama angang sigi mamang da lepaga lerambe angang sinadi mamin usan banina uba natte ba adubu makhol di tari fingo set bisa lepam badagi ising du da tasalak pani adumai dawn khanghau da na torok padu da fingo set pido mami to yesal laga ising du tasan ki mami tu da yai kra banina mami tu su ingak ta ororo tare batap tu su angang ba I on kreb aduga makhol do tabadagidi angang se mamit pangthok ke tawbaga mana pakriba rules sing du ningsing apadagidi mamit to pangthok trip man hang kaigino nang ising da tasalido na adu hang matamda rules ki matung inna hang baloiraga maming do usan na batup tu hawgale aduga bathroom gi thong du thongle katambini le haibagi saum ama pangbada maje aseng bagi su thajaram da bodo thaja baje haur e toglaga masu amung da change hauji masa ki bana su loira bani ko bathroom de gi tongning ba khak natana mayum de gi chening ba paw phaw bani adubu mana game do toktho uba targa di katambini hari ba thawai sina punsi chupagi tamnaraga leiga dauri bani adu na ma amung de hippaga tumna ba hona ba targa su mak nupi de gi wakal adu makhal laga leiri akoi bada kana gumba ama leibagi type ta feel to jai loina kana gumba na munna yenga sena bagi type ta su tawri adu bunga hetang di nupi de gi marum da kautho aga tumbadi tumki maro mathangi namit ni larasa ngahak tumbagi matam phang baduda masa do khara di nungai ba phaujare mahak se hawgale magi nungti gi tawba routine sing do follow tawre breakfast tawba kotpa ado mana chalum phum cha masidai da katambini hari ba thawaisa adumak inarak pa male matung sida mana on thoga yeng ba taragana kanam ta heklen da gumba numitu da masa mama na shopping to bagi pubi bane gari da chat padu su thawai do na inarak bagi mawong da adumak phaw lara na khan badi mak na yum du gi thongla adi thawai do inara oena khan bane adu bum pham khuding makta inarak pa amadi mangon da mun yeng bagi mawong phaw ba mol yaure lara gi mama sa ro amada nakan amada pocha yeng ba chatki lara na nakan amada leibani atai pochai sing do mana leiraga leiba matam da magi nakan da thawai do lepagi type ta dum phaw badagi di mang lai tho yengu bane kanam ta leiram da bodu su mana mang to lesarak pa matam da di mana pairam ba poto mang khraga thawai du gi akak pa makok oina pairaga leiram ba se ure ba mana adu ubadu da di ki da na laure ba mase asom da na magi mama do paisa thi bagi leibane macha na law makol do ta badu da lara do building section da la odana hairib lara na hanjana yengu matam da di makok ama pai ba uram bado mana adu oiram dreba achamba grocery gi pot ama oiraga leiramme masula mamagi manakta ngahak leiteba mangonda tamnause amuk modu gi kachinda thawai do lepaga lepudam ure thawai do su lepam badagi second ama phadeba magi manakta paisalak pase madamduda lara rules ningsing akpadagi di mantra ama muk solaga moldu gi thoki
माना अदुमाइना चेनखिबदुदा ममादुसु बिलगा लंगथोमगा तानारिनेब अदुगा हंगनेब मागी मोंगदुदा कैदौरगे मरमदि लारादो कीबदगी मसादो निअगा लैरमेब किमंदना ममादा पाखुम पीबगु ममादा पाखुम पीबगु ngamgide haitare mamana madu yumda pore adu bobuda larana tongiba gari dugi matungda katambini ne inarakpado larana aduma oyeba masakti uba phangde haibadi sahumda dum phawba haibatare laradi amuk hena ki ba haibado oirabani maramdi magi mamana gari gi speed to hena hena yangna thauri kai katambini hariba thawaisa magi speed to so yankhalakadoine aduga larabu tanarakadoine mayum hek yobaga larado mantra ama machinda kanna kanna solamaga mayumda tension kare sikangnate room amadagi amada mantra sola solaga lo leba mase maramdi thawaisa magi matungda inaraga dum leide horror game dagi hokibado haujikti laragi life ki kwaidagi akiba experience so oireba mana khaleba ai kirasu kina game gi aroi barul sa sidi ai tawrage aduga game se loisalage haidana khalle adugu mana katambini yengaga habai kate hariba kate hari thawai do mangkhina bagi rules amani haba rules ki matung ina kate hari ba word se hek haige tawga thawai se hek ta mangkhiba matau do ubadadi lara do sining ba ma paw do oirabani lara gi mam padi masa ge dum lo mong do yeng bangam da bani na pothana ba haidana sleeping pills pijaraga potha halibne mukhoy ani do lara na tumdir paw ba mafam adudagi machi am ho lengde hek tong ki bagadi mukhoy ju thoglaki lara ngaki matung da mamit pangthorok matam dadi ma masa do batap talerami loine na masado kanano mana pazalaga thamba summan ki mana maning odoge yeng matam di thawai du na maja pairaga kanna maya do thangdo oga noga leram mane lara surus gi matung in na game da loi khena ba haidana kate haidana kanna lawbane game gi matung in di kate haibaga thawai do adum mangki ga dawbane adubu thawai du di hena kanna no khalak pagi ta torokpa masa sor hon ba wanga maktreba ising mang du lupsan ki ba male ko nam kong momit panglak pa matam dadi ma masado mamaga mampage mamangda hippaga lerammi haidi hauji uri do mana mamangne laragi masado su humangna punglup lubabane larana pungyeng umatam dadi pung baroga minute 30 muk chatlaga lerammi adu ubada mahakna khalle oh game gi timing di loi kare madangi numito amuk yaurabani adu khalluraga masa mama kolaga kappe adugi numitu dagi magi mamang sida thawai duna magi batap ta lupaga hat pase adum uba adumai tawdana nongmadi hariba nupi macha sa sire haibagi pau taki adusu magi mayungi batap ta hariba game sigi maramda khangnarak pasa laragi mamana laragi diary para kanda khangki bani diary du da larana loina iraga leirammi mayamna sigumba game sa lei hairaga di sana bigadra comment su sung soi dan haibiram wala si matang sai dalo senjarage ado aigi oina hayo haba taragade aidi game se sanani adogi experience to I think na ningeba butsi aina zu mamang haijagi butsi yamna ki amarom da su yamna ki deba ado aigi mamang da wari aina hapakane habado aigi wari do ai mathangi video da ai hapcharake ado lobadi ngasi dum loksalage ado ngasi gi wari sidi matang sida lo senjarage mathangi wari da mayam punna thengnarasi mayam punna kai haidoino kaina namgi athangi jari yai faminarasi